ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯍꯤꯡꯈꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯍꯤꯡꯈꯣꯜ꯫ ꯃꯇꯝꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯇꯥꯕ ꯀꯥꯎꯖꯦꯡ ꯍꯔꯥꯎꯁꯤꯡꯅ ꯈꯣꯡꯕ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗ ꯍꯪꯉꯣꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯔꯒ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯕꯤꯅꯥꯟꯗ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯕꯤꯅꯥꯟꯗ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯐꯖꯅ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥ ꯎꯕꯒꯦ ꯍꯥꯏꯗꯨꯅꯁꯨ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯤ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯥꯛ ꯇꯧꯈꯥꯏꯗꯨꯅ ꯃꯗꯨꯕꯨ ꯑꯃꯨꯛ ꯐꯨꯝꯖꯤꯜꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯃꯌꯨꯝ ꯌꯧꯅꯅꯕ ꯒꯝ ꯂꯥꯛꯂꯤ꯫ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯕꯤꯅꯥꯟꯗꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯄ ꯑꯗꯨꯗ ꯕꯤꯅꯥꯟꯗ ꯃꯁꯥ ꯑꯗꯣ ꯀꯪꯉꯥꯎꯅꯩ꯫ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯌꯩꯕꯗ ꯃꯁꯥ ꯑꯗꯣ ꯇꯌꯥꯡ ꯇꯁꯣꯏꯕ ꯏꯇꯥꯎ ꯇꯥꯎꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯟꯗꯅ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯒꯤ ꯈꯨꯠꯂꯥꯏ ꯌꯧꯔꯛꯂꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏ꯫ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯧ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯗꯅ ꯀꯅꯥꯒꯤ ꯑꯣꯏꯒꯅꯤ? ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯅꯥꯟꯗꯁꯨ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯃꯄꯥꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯜꯂꯦ ꯈꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯃꯨ ꯕꯨꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯅꯥꯟꯗꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏꯃꯨ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯐꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯀ꯭ꯔꯝꯗꯣ ꯌꯨꯝ ꯐꯥꯎꯕ ꯌꯧꯔꯛꯂꯝꯗ꯭ꯔꯤ꯫ ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯀꯟꯅ ꯁꯣꯔꯣꯛꯇ ꯆꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯅꯥꯟꯗꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯕꯨꯠ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯁꯤ ꯂꯝꯕꯤꯗ ꯆꯠꯂꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯝꯗꯧꯔꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯁ ꯀꯔꯤꯅꯣꯗ ꯂꯩꯔꯛ ꯁ꯭ꯋꯥꯏꯗ ꯐꯠꯇꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯑꯩꯉꯣꯟꯗ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯤꯁꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯅ ꯃꯃꯤꯠꯇ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯦꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗ ꯅꯥꯟꯊꯔꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯕꯤꯅꯥꯟꯗꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯕꯨꯠ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕꯤꯀ꯭ꯔꯝꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯃꯛ ꯑꯃꯥꯏꯕ ꯑꯣꯏꯔꯤꯕꯅꯤꯅ ꯊꯣꯏꯗꯣꯛꯅꯗꯤ ꯀꯤꯔꯨꯗ꯭ꯔꯤ꯫ ꯃꯁꯥꯗꯣ ꯇꯞꯅ ꯐꯥꯊꯖꯔꯒ ꯍꯩ
ꯅꯪꯗꯤ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯅꯣ? ꯍꯥ, ꯕꯤꯅꯥꯟꯗꯅ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ? ꯂꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯂꯥꯎꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯅꯥꯟꯗꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨꯛ ꯑꯗꯣ ꯕꯤꯀ꯭ꯔꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝꯗ ꯕꯤꯅꯥꯟꯗꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨꯛ ꯑꯗꯣ ꯕꯤꯀ꯭ꯔꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯕꯤꯅꯥꯟꯗꯅ, ꯍꯩꯃꯥ, ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨꯛ ꯑꯁꯤ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦꯗꯅ, ꯐꯩ, ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯅꯥꯟꯗꯅ ꯂꯥꯏꯃꯨꯛ ꯑꯗꯣ ꯃꯊꯧ ꯁꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨꯛ ꯑꯗꯨꯗ ꯊꯧꯅꯥ ꯑꯃꯗꯤ ꯃꯉꯣꯟꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯒꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯂꯨꯈꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯇꯨꯅ ꯏꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯈꯪꯏꯟ ꯏꯜꯂꯛꯄ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯗꯣ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯕꯤꯀ꯭ꯔꯝꯅ ꯈꯜꯂꯨꯕꯅ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯒ ꯂꯥꯏꯃꯨꯛ ꯑꯗꯨꯕꯨ ꯁꯥꯟꯅꯒꯦ, ꯃꯍꯥꯛꯄꯨ ꯂꯥꯛꯅꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗꯗꯤ ꯕꯤꯀ꯭ꯔꯝꯒꯤꯁꯨ ꯃꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯗꯣ ꯍꯧꯒꯠꯂꯒ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯤꯅꯥꯟꯗꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯏꯟꯅꯔꯛꯄꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯨꯡ ꯌꯧꯔꯝꯗꯥꯏꯗ ꯕꯤꯀ꯭ꯔꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯗꯨꯅ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯂꯥꯏꯃꯨꯛ ꯑꯗꯨꯅ, ꯑꯣ, ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯀ꯭ꯔꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯇꯞꯅ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯧꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯈꯪꯇꯨ ꯇꯨꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯏ ꯑꯗꯣ ꯙꯥꯔꯤ ꯃꯄꯥꯟ ꯑꯗꯨ ꯌꯩꯁꯟꯕꯗ ꯅꯈꯥꯡ ꯀꯥꯏꯗꯨꯅ ꯏ ꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯗꯣ ꯈꯔ ꯁꯣꯛꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯐꯩ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯏ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯛꯄꯗꯨꯗ ꯕꯤꯀ꯭ꯔꯝꯅ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨꯡꯗ ꯀꯜꯂꯨ, ꯍꯩ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯁꯤꯡ ꯑꯗꯣ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯤꯅꯥꯟꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯁꯥꯗ ꯇꯤꯟꯖꯦꯠꯅꯕ ꯂꯥꯌꯦꯠꯅꯕ ꯃꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯅꯅꯕ ꯊꯥꯔꯤꯕ ꯂꯥꯏꯃꯨꯛ ꯑꯗꯣ ꯍꯟꯖꯤꯟꯖꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯏꯃꯨꯡꯗ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯌꯥꯝꯒ ꯂꯣꯏꯅꯅ꯫ ꯕꯤꯅꯥꯟꯗꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯃꯟꯖꯨꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏ, ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯄꯪꯀꯞꯇ ꯀꯞꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯑꯗꯨꯅ ꯊꯦꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏ ꯑꯗꯣ ꯑꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯅ ꯆꯞ ꯂꯦꯞꯈꯤꯕꯁꯤꯗ ꯃꯟꯖꯨꯔꯤꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯟꯖꯨꯔꯤꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯕꯨ ꯃꯁꯥ ꯁꯥꯒꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯒ ꯅꯣꯝꯕ ꯑꯃꯗꯤ ꯃꯊꯕꯥꯛꯇ ꯀꯟꯅ ꯀꯟꯅ ꯅꯝꯕ ꯇꯧꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯨꯕꯅꯔ ꯀꯔꯤꯅꯣ ꯋꯥꯡꯊꯣꯏꯗꯣ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯗꯣ ꯀꯞꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯤ꯫ ꯃꯁꯥ ꯑꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯨꯕꯗꯗꯤ ꯋꯥꯡꯊꯣꯏꯗꯣ ꯃꯩ ꯍꯧꯅ ꯁꯥꯒꯠꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯁꯥ ꯁꯥꯒꯠꯄꯗꯨꯗ ꯇꯧꯔꯤꯕꯅꯤ ꯌꯥꯡ ꯆꯤꯡꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯟꯖꯨꯔꯤꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯐꯤ ꯂꯣꯏꯁꯤꯜꯂꯛꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ꯫ ꯑꯁꯨꯝꯅ ꯃꯟꯖꯨꯔꯤꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯒ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯕꯨ ꯄꯣꯠꯁꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯟꯖꯨꯔꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯑꯉꯥꯡ ꯑꯗꯣ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯌꯨꯝꯂꯣꯝꯗ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯊꯔꯛꯂꯤ꯫ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯑꯗꯣ ꯂꯥꯏꯍꯧ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯃꯁꯥ ꯁꯥꯒꯠꯂꯤꯕ ꯑꯁꯤꯗꯤ ꯐꯩꯖꯨꯞ ꯑꯣꯝꯁꯤꯜꯂꯒ ꯇꯨꯝꯂꯨꯕꯒꯤ ꯑꯗꯨꯛ ꯁꯥꯒꯠꯄꯒꯤ ꯋꯥꯅꯤ,
ꯃꯉꯣꯟꯗ ꯂꯩꯅꯥ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯥꯃꯟꯕꯗꯨꯗ ꯀꯞꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯟꯖꯨꯔꯤ ꯅꯦ ꯍꯦꯛ ꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯗꯣ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯅ ꯏꯕꯦꯝꯃ ꯃꯟꯖꯨꯔꯤ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯃꯥꯃꯥ ꯑꯉꯥꯡꯁꯤꯡ ꯉꯔꯥꯡ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯍꯤꯡ ꯄꯨꯈꯠꯆꯔꯨꯕꯅꯤ ꯉꯥꯏꯈꯣꯅꯦ 이붕어 그리 오이는 ꯉꯝꯗ꯭ꯔꯤꯕꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯕꯨ ꯎꯗꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯀꯣꯛ ꯄꯣꯔꯛꯂꯒ ꯂꯣꯏꯔꯕ ꯄꯣꯠꯇꯨꯕꯣ ꯑꯣꯖꯥ ꯑꯗꯨꯗ ꯑꯩ ꯈꯪꯉꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯁꯤꯡꯅ ꯊꯥꯖꯗꯕꯗꯣ ꯇꯧꯅꯨꯅꯦ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯕꯗ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯇꯤꯜꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯈꯔ ꯂꯩꯔꯦ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝ ꯊꯣꯛꯁꯤꯀꯣ ꯑꯣꯖꯥ ꯌꯥꯔꯅꯤꯗ ꯑꯩ ꯗꯣꯛꯇꯔꯅꯁꯨ ꯀꯩꯝꯇ ꯇꯧꯔꯔꯣꯏ ꯐꯖ ꯁꯨꯞꯆꯟꯕꯒꯤ ꯁꯥꯒꯠꯄꯗꯨꯗ ꯇꯧꯕꯅꯤ ꯑꯉꯥꯡꯅ ꯀꯞꯄꯤꯕꯗꯨꯗꯤ ꯁꯥꯃꯟꯕꯒꯤ ꯀꯞꯄꯅꯦꯗꯅ ꯍꯥꯏꯔꯛꯑꯦ ꯑꯣꯖꯥ ꯍꯦꯔꯥ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯋꯥ ꯀꯟꯊꯣꯛꯀꯅꯨꯅꯦ ꯏꯕꯦꯝꯃ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯁꯤꯀꯤ ꯂꯧꯒꯗꯕ ꯅꯠꯇꯦ ꯀꯣ ꯏꯁꯨꯗꯣ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯍꯦꯔꯥ ꯂꯥꯟꯅ ꯂꯧꯕ ꯂꯧꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯁꯥꯕꯅꯦꯗꯅ ꯂꯩꯔꯨꯔꯕꯅꯤꯅ 이수 이범아부 아무튼 ꯌꯦꯡꯊꯣꯛꯑꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕꯗꯤ ꯐꯠꯂꯣꯏꯗ꯭ꯔꯣ ꯃꯔꯝ ꯆꯥꯗꯅ ꯑꯉꯥꯡꯅ ꯀꯞꯄ ꯏꯕꯦꯝꯃ ꯍꯦꯛꯇ ꯃꯛ ꯇꯔꯥꯏ ꯂꯧꯒꯅꯨꯅꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕ꯭ꯔꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯀꯔꯝꯕ ꯏꯁꯣꯔ ꯆꯪꯉꯦ ꯅꯠꯇ꯭ꯔꯒꯅ ꯆꯪꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯔꯨꯝꯕ ꯈꯨꯔꯨꯝꯗꯕ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯒꯦ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝꯗꯤ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯌꯦꯡꯖꯔꯔꯣꯏ ꯍꯥꯏꯔꯁꯨ ꯄꯪꯁꯥꯎꯏꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯥꯏꯕꯁꯤꯡꯁꯦ ꯅꯝꯗꯅ ꯑꯅꯥꯕꯁꯤ ꯌꯦꯡꯂꯒꯅꯦ ꯄꯩꯁꯥꯁꯦ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ ꯐꯩ ꯌꯦꯡꯁꯤꯅꯨ ꯄꯩꯁꯥꯔꯥ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯁꯣꯝꯗ ꯃꯟꯖꯨꯔꯤꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯤꯉꯩ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯗꯣ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯅ 이몽ꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯟꯖꯨꯔꯤꯕꯨ ꯀꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯟꯖꯨꯔꯤꯕꯨ ꯍꯟꯅ ꯀꯧꯔꯛꯄꯗꯨꯗ ꯃꯟꯖꯨꯔꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯅ ꯅꯪꯕꯨ 이몽ꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯟꯖꯨꯔꯤꯅ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯕꯗꯨꯗ ꯀꯗꯥꯏ ꯑꯉꯥꯡꯗꯨꯗꯤ ꯀꯔꯥꯏꯅꯣꯅꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯒꯦꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯗꯣ ꯁꯤꯕ ꯅꯥꯕ ꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯟꯖꯨꯔꯤꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯕꯤꯀ꯭ꯔꯝꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯟꯖꯨꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯃꯟꯖꯨꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯟꯖꯨꯔꯤꯁꯨ इसिंग असेंब खरा पुदुना थोरकले अमाइबा बिक्रमना इसिंग अदुदा लैवा मंत्र खरा सोलगा मंजूरी अमदि वांगथोइदा साइथोरई अदुगा अमाइबा बिक्रमना हानना थौरांग तौदुना पोरकपा अमुबा लंगहुम अनि पुथोरकले अदुगा मंजूरीदा अम किबिरे अदुगा वांगथोइदा अम किबिरे मदुगी मतुंग बिक्रमना हाय मसिगी लंग अमुबा sei sungtha थादोकपा यादि कनागुम्बना नखोइगी नफमदा पोसेम लेवा हिकाप तेंकाप तोरकपा नत्रगसो अमा मथेंग चटपा येना खालु खानुम तांग थोपा मतमदा लाइटिन चंगदनबनिको फरे ngasigiди ai hallageko oza dakhina sibu yare karigi dakhina no asuk chawkhroba ingkhol sambal nasi aigi oirabadi kayada nungai ga dabano sa oza kayo birabagi kaisu tawdida chalage
Hai ceksin layu mi fataba na wa haiba laurunu ko asomna Bikram do prap chatkri matam maruda Bikram na kari tauri karai chali kanaga unari haiduna question senari ba amai ba binandana ai masigi mirai hatchina masigi manjuri gi imudagi thuluri basina kari gi wera bazano magi lauri hinkolasi aina lawge dana haina rega lairibani hoi kari hairam bage haibadu changlaga amutang hangluki ge khangani asumna binanda do para amuk changakli manjuri do imungda changki ge torokpada binandana ibema amukta ngaikho adumna hairakpada manjurina as masi mungla eni adumna hairakpada binandana ibema asida mi kangru mu thukribe sibu kanano ne karigidama kalaklamlibano ozamaiba haune Bikram kaubani aikhoi lekai gi oza maibani aina ngasai hospital dagi angang layeng uraga halakpada angang do laiho hobra laitin changbra yengbi ge haidana aduk changlambani da ai lai gadi khorum khibro angang gi isin khara khiktok lammi haiba ngai khone si nakutta kiribaduna aduna karino ne laitin changmang ngamdana ba haidana kiram libani ai madu yam tun loktho ho hoi masi ki Bikram haiba se miyeng na yam ichum da bani hai masi ai gi imana bani ne imana ba haidana yam na phajana ko tinaba ga janati laptin tinaba ido ai asigumba sini yamna tinaraga yamna mangi khitang tinaraga khitang mangi sumtin ne tinadraga na sumang he mang de ido ai nang ne khangdabuki wani ase nupi angang da yam sopani mara nangud lohum kiram libado ki daba tawjan hoi na sakna ga phajare na puroi ba laikhidaba tha mari manga dabak sudaba da ngai ri do kanana khangni pangtha na bo waram labadi hai sumjagini hai as muthuna kiridako ibema adu nangi ibungo adu layeng ba matamda paisa nungsa khara aingondagi sokibani adu aina sunga halaktuna hairamle adu kamdok saiba ozamaiba adu gi wafamdu aina su khanghaudre aduga mana su hairamdre do che da karida ihauba che chang haiba masu leido adu su karimata ozana su puthokpa ngamdrabadu dadi madubu chanaba yagadawri broja bema minamdi chanagum siko aina hairabadi chumlabani noigi angang adu magi thabak changbagi ne karine paisa si okha aingondagi lawkhraba aduna ibema madu athuba matamda singtok thaba taragadi ibemagi law hingkhol singa sida khara solokpa yaine fai adu tare tara thokna khanaro aduduga ne ai amuk lake ko ngasi gi ai hallage hai langhum do lokthok ko asumna binanda wahai khara se haram laga amuk satkhri matam arda manjurina kai rone masigi binanda haiba mai basina ai khoi gi yum hingkolasi ai gi nupa na layeng bada paisa mayam ama sangki na hairam badagi ai gi nupa gi thabak tanabada madumodagi paisa mayam ama lawkhri haibasibu masibu chana fa yabrani mana paisa nungsa mayam ama paidana ina kaira khundana puramgani haibsu leiti kali kandabda aslahunga siloi lokthokhrageda madugi Bikram haibadu sune mito ingodane muna yeng yam hayadida asumna manjurina makutta kiriba langhum ado patpat thadatuna langthokri aduga wangthoi gi su lokthokri masigi matung imungda paraprap changduna saising thungonaba sem sakhri manjuri gi mapuroiba ana layong khangdana narga laikhijibani masa Bikram amadi binandana thawoina hikap tengka posem lewa kaya ama thajanbadagi haifam tawpham khangdana kangaw naraga ngawri phairi tawduna naraga laikhidrabani masigi maramdi manjurina hojik leiriba law hingkholasi Bikram amadi binandana yamna pame makoigi mapa mapu singi haktaktagi hingkhol asda leirabadi mi do ina kera kunba chahonga hongba lek lerak thanba mioi amamam oigani haibase makoidi maibni hanadagi hauna khanglabani
aduga haiba tawbagasu manjuri gi mapuroiba thudok hendokna ina amak khondrabasu chaba thakpa wataba phaugai chengai ningthina leiba kum amaki sarana pa wataba nipa amani maramaduna laikai aduda chaba thakpa wataba ina khunbada masing thirakpada manjuri gi mapuroiba gi maming pallibani asigumlaba hingkhol yaibuba hingkhol asi Bikram amadi binandana khangmana maram moiraga madubu munnanaba honarakpada manjuri gi mara laijadraba mapuroiba do nonga khrabani haujik amuk mapuroiba laikhidraba matung manjuri bu manghan takhananaba amadi hilaw hingkholase munnanaba gidamak amaiba Bikram amadi binanda makoi ani siomuk yengthinarlibani maramadunani Bikram ga binandaga ahing khuding kapnaribasi asumna tawduna matam madu haukrabada numidang wairamge matam moirakli matam madu de Bikram do amuk manjuri hoigi mayumda lakli matam masida manjuri di chaksangda chak thonganaba insang kana semlingai matamni Bikram na kawrakpa aduda manjuri su thorakli aduga ojamaiba kari tapi gadabano haidun hangi matam madu de Bikram na aibema sumna sum lakpani namana chadang leiba sida aduk wari watai sadage haidun lakpanida adumna hairakpada manjurina o hoi kari takpi gadaba kari tanasige asumna manjurina Bikramda wari sanari mangolda phamlaga sanaba adu Bikramna imungdo ina sanasi hairakpadagi manjuri talabasu tanna ahal amana hairibanina hoi haiduna imungda pusalakli manjurina chaksangda chak thongli aduga amaiba Bikramna manjuri gi machanupa wangthoyedo sana chaksang aduda leiri matam aduda Bikramna ibema ngasai aina kiramba langhumdi udi karai chakhrabage nati amuk lawthokhrabro adumna hairakpada manjuri tawpham khangdraduna ngasai ojana hek chakhibaga oja maiba binanda do parprab lai mana leiwatin ma khara tawraga langhum kidrabasu yarani lawthokro dana haibaduda amuk lawthokhraba era ibema ma kari haidana lawthokhlibano ne ha natine aina aduk thajana siki tingdana aina khoi damakta nungsibadagi madubu kibire aduga nakoina amu lawthoklibadubu he sumdawrose nakoi leiramu aine langhumdu amukka lawrukhige langhumdu kirabadi amam mateng thokpada nakoi laina tinna sukpa ngamloidoribani ai chalukige ko matam maduda manjurina ojamaiba yaranida langhum kidrabasu aina karigumba laitingi mami uba kaigumba short break tamnaraklabasu ojada dum laga haijaragi nakoi si amaiba binandana phajana semjin khrene mana haibadang thaja khreba aikhoina haiba kasi thaja khidrene osa adugi natida pare adudine sumdoro ai nakoi gi yumse lai khurumbiramge timbu lai muchangdanaba asumna hairaga Bikram mana thokpa ma phukka hogalaga chaksang adu leiba kola ma ta pairaga ising khara kalaga maninglomda parprap thokki mayumdu mangaire mana tawibase matamada manjuri haijabani ngamda yenglaga dum leiri amaba Bikram na yummadugi akoibada lewatinwa kaya solaga ising khitokli asumna tawraba matung manjuri gi manakta parprap sangsalagdaga aibema ai sumu hankinaba tawrage ai binanadu laklabadi manak naksaluno ai amu hankinaba tawrage ojamaiba karigumumta karino ne nangbo oja binandana aikhoigi nupa leiringai matamda thabai ingkhangi matangda paisa nusa mayam ama mangondagi pukhi haidana ingonda haibirai madugi paisa su singba ngamdragadi low hingkol singsimana lowganedana hairambi asibu kamdawriba janno ai madugi wado thajarunuko mangonda aiba sele hoyi haibro ha adigi nangi puroibana ka hairamba leibraba adudi karimta leiti sida ino hobusu leitraba adigi nangi napuroibana su hairamdraba adugo badu thajaraga nangna yaribadubu karigino ai lekai pali mana pangtau toba yabro mawa lawruno low hingkol sei mana pam tawribani ai chatle asumna hairamlaga Bikram parap chatkri matam aduda binandana masina mukari hajilamliba jano ai changlaga hanglukhige
ꯑꯁꯨꯝꯅ ꯕꯤꯅꯥꯟꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯕꯤꯅꯥꯟꯗꯅ ꯃꯟꯖꯨꯔꯤꯕꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯃꯟꯖꯨꯔꯤꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯕꯤꯅꯥꯟꯗꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯃꯟꯖꯨꯔꯤꯁꯨ ꯁꯥꯎꯗꯨꯅ ꯑꯏꯕꯁꯨ ꯂꯩꯇꯕ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯝꯗꯕ ꯄꯩꯁꯥ ꯑꯗꯨꯒꯤꯗꯃꯛꯇ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯀꯔꯤꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯅꯥꯟꯗꯅ ꯐꯩ ꯈꯪꯒꯅꯤ, ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯃꯟꯖꯨꯔꯤꯗꯣ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯨꯕꯗ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯕꯤꯅꯥꯟꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯕꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯂꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯜꯍꯟꯈ꯭ꯔꯒꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯇꯣꯛꯂꯒꯤ ꯈꯜꯂꯗꯨꯅ ꯕꯤꯅꯥꯟꯗꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯋꯥꯡꯊꯣꯏꯒꯤ ꯊꯋꯥꯏ ꯁꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯤꯀ꯭ꯔꯝꯁꯨ ꯕꯤꯅꯥꯟꯗꯒꯤ ꯃꯊꯛꯇ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯇꯧꯗꯨꯅ ꯕꯤꯅꯥꯟꯗꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯕꯤꯅꯥꯟꯗꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯋꯥꯡꯊꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯥꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯕꯤꯅꯥꯟꯗꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯒ ꯕꯤꯅꯥꯟꯗꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯆꯤꯡꯊꯦꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯍꯩꯁ, ꯃꯟꯖꯨꯔꯤ ꯃꯃꯥ ꯃꯆꯥꯗ ꯕꯤꯅꯥꯟꯗꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦꯗꯅ ꯃꯁꯤꯒꯤ ꯕꯨꯗꯨ ꯑꯄꯪꯕꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯋꯥꯡꯊꯣꯏ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯁꯣꯏ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯤꯔꯨꯈꯥꯛ ꯑꯁꯤꯅ ꯈꯪꯗꯕ ꯖꯥꯠꯂꯥ? ꯃꯃꯥ ꯃꯆꯥ ꯀꯟꯗꯕ ꯌꯥꯗꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯍꯥꯏꯔꯤꯕꯈꯩ ꯏꯅꯅꯕ ꯍꯥꯏꯗꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯀꯥꯞꯁꯤꯜꯂꯝꯂꯕꯅꯤ꯫ ꯕꯤꯅꯥꯟꯗꯅ ꯃꯊ꯭ꯋꯥꯏ ꯂꯧꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯂꯣꯏꯅꯃꯛ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯟꯖꯨꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯀꯅꯥꯒꯤ ꯁꯤꯡ ꯌꯦꯟ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯟꯖꯨꯔꯤꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯃꯟꯖꯨꯔꯤꯗꯣ ꯆꯥꯉꯟ ꯆꯥꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯗꯨꯡ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯀꯔꯤꯅꯣꯃ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯠꯄ ꯍꯧꯔꯛꯄꯗꯨꯗ ꯃꯟꯖꯨꯔꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯤꯕꯁꯤꯅ? ꯀꯅꯥ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯁ, ꯃꯥꯏꯕ ꯑꯅꯤꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯉꯛꯄꯗꯨꯗꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤꯁꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯦꯔꯦꯛ 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 ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯟꯖꯨꯔꯤꯗꯣ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯇꯝꯅꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯐꯨꯡ ꯀꯥꯕ ꯃꯈꯩ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯑꯣꯡꯗ ꯁꯣꯠ ꯁꯣꯠ ꯁꯣꯔ ꯁꯣꯠ ꯂꯥꯎꯅ ꯃꯈꯣꯟ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯤꯅ ꯃꯨꯔꯨꯝ 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 ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯨꯗ ꯃꯟꯖꯨꯔꯤ ꯈꯪꯂꯦ ꯍꯟꯇꯃꯨꯛꯇꯤ ꯇꯧꯔꯤꯕꯁꯦ ꯇꯝꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯟꯖꯨꯔꯤꯗꯣ ꯀꯤꯃꯟꯈꯤꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯕꯨ ꯇꯨꯃꯤꯟꯅ ꯀꯣꯜꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯃꯟꯖꯨꯔꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯪꯅꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯀꯔꯤꯅꯣꯅꯦ, ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯑꯁꯣꯝꯗ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯥꯛꯁꯪꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯀꯣꯜ ꯑꯃ ꯒꯤꯂꯥꯁꯀꯨꯝꯕ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯒꯤꯂꯥꯁꯅ ꯀ꯭ꯔꯥꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯟꯖꯨꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯒꯤꯂꯥꯁ ꯑꯗꯣ ꯒꯤꯔꯤꯡ 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 ꯂꯥꯎꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯌꯨꯝꯌꯥꯏꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯟꯖꯨꯔꯤ ꯀꯤꯃꯟꯕꯅ ꯀꯥꯡꯈꯜ ꯑꯗꯣ ꯀꯟꯅ ꯌꯦꯞꯁꯜꯂꯤ꯫ ꯐꯩꯖꯨꯞꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯨꯞꯁꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ, ꯏꯃꯥ ꯏꯆꯥ ꯉꯁꯤ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯆꯥꯅꯨꯄꯥꯗꯣ ꯀꯣꯟꯁꯤꯜꯂꯒ ꯈꯥꯡꯂꯤ꯫ ꯒꯤꯂꯥꯁ ꯑꯗꯨꯅ ꯒꯤꯔꯤꯡ 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 ꯂꯥꯎꯅ ꯑꯁꯨꯝ ꯑꯣꯜꯂꯒ ꯂꯥꯛꯄꯅ ꯃꯟꯖꯨꯔꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯀꯥꯛ ꯂꯥꯎꯅ ꯌꯩꯁꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯣ ꯃꯟꯖꯨꯔꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯗꯨꯡ 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 ꯂꯥꯎꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯦꯜꯂꯛꯂꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫
Manjurido kanano haiduna kanna laugadabasu machanupa wangthoido khangprek khangduna amuk kaplaklabadi amuk bera kanarani khanduna tumina sum karino tariba singasibu haiduna tumina leiri nong hek nganbaga yumdang nariba singasida paw tamduna maiba ama tawraga amutang yengthoktaba yadre haiduna wakhaldi khallibani nongal hanningbana masa adusu masa ado lingam sangamdrabani aduma leiringe matam maduda yena kharomdagi Manjuri ai Manjuri adumna nupa amagi khonchal ta kaurakpaduda Manjurina amaiba Bikram natragana amaiba Binanda makhoi anigi manungda ama oiraba jala haiduna wakhal khalli aduma leirambadagi kanagumba amana mi ama natragana pot amabu pairaga ukrong makrong marakta laktron langchenbagi mawongda kronggrang launa kanagumba ama tusankhibagi langchenkhibagi makhol tari yum adugi yena kharomda kari amata leiba nati adubu taribu makhol adugi karino haiduna Manjuri masado ching karibani aduma leiringai leikai adu leiba hui singado kana khongba kana law khongduna kappa horaklei adumna hui singaduna kappa law torokpaduta Manjuri hana kiramrudagi hena kiraklei tanja aduta macha nupa wangthoisu ningai tawduna amuk kappa horaklei Manjuri macha nupa aduna kaplakpaduta karino manamu pharaktana kaplaklibasina haiduna khalli aduga themana bakkana laknari adumna tawringai matham maduda Manjuri mahaki masa aduda karino haifam kangdaba kanagumba amna nalakpagi mawongga torokpaduta Manjuri karino haiduna phajupado sat haidoktuna kuhin jengi kanasu leiramdi wangthoina kaplibadudi phaju omsinbaduda masado humang kangkhalatuna sor hompam khangtabadagi kaplakliba jatni phajupado haidokpiraga Manjurina masagi humang karibado thaithok kaplibadu themli aduma leiringai matamaduta kanagumba ama konthong aduda laklaga konthong lomdagi parap mahoigi yumgi sumang tamna lakpagi sahum mahaki wakhaloi karioi masada phauri Manjurina karino ne kanano ama aikhoigi maikai tamna lakpadamo tawribasibo aigi wakhal sisu angpani asomna hariga leiringai kanano ma Mangolda sumang lomdagi phal launa chongkhalapagi mawongda dum launa chongkhalai adumna chongkhalakpaduda Manjuri hantamukti machindagi he kanano haiduna lauthokhi Manjurina adumna khanghai haijokkiba khangkau kauruba aduda Manjurigi machanupa wangthoido khangduna kaplakli matamaruda Manjurina machanupa ado to haiduna yamna kana themarba laknari adumna tawringai matam adudani makhoi chaksang ado thong hangbagi makhol amuk tari asumna thong hanglakpagi makhol taba aduda hantamukti Manjuri tumthabaga mata yadre machanupa adunaga kapsallakpane mahak tasengna makok ngawba haibadu oirakle masidagidi Manjurina machanupa wangthoido tumil leihoi masiga ngangsisune pakapta kapkhre haiduna sairubadda wangthoido hena kapli aduna leiringai tanjani makhoigi yumgi yana khaduda kanaguma miyo yamana ha launa karaga huigumba natragana mi amana tatpagi mawongda short launa chenkhi aduga karino amada phaglangtra kainoma dum launga yesalaga tukibagi makhol tabada Manjuri yumarse tawribasibu tamnaribra natragana tamnaba saribra karino khangdre haiduna masa matumta pangsawda saujari asumna leiringai machanupa wangthoido tumina amuk ningai torombadagi phakri angang aduna phakibaduda Manjuri su tumina leiri machanupa ado themlaga launa sumduna tumina leiri somdana kamdauri amaiba Bikram do gam chelakpana haujikti Manjuri hoigi yumgi thongal yoksalakli thongal aduta laibak ahum lakallaga paraprap sangsalai masinda su soli magi Binanda haibadugi thongal da ngahan phumlambadu ilai na khangkhreni mana adaga mana aingonda ga laihal ga tarokladana namidanga hinga do mai tuman khidrabani mana aduga ngasiti Manjuri gi imungda mana kari tarokaduri bizano kandaba yadabani asumna khallaga Bikram do parap Manjuri hoigi sumang jonguna ba chensalakli aduga migi ahing nongai aduda Manjuri bu kaurakli matammarda Manjurina karino muk tarokli basina
asumna khalaga mapalda thorakli amaiba Bikramna ai noigi yum masida dung dung prek prek chatliba tawriba mayam asibu nangbu karimata tadrabro ha ai binanda hariba miru khagaduna nakoigi yum masida laitin thajalaklaga namana sabu sor salaga hanana bohonari dana madu ngathok taba yadabani asumna Bikramna hairakpaduta Manjuri su pakapana loiri kari tawudabano haiduna hangli Manjuri su ngasaidagi mahaksu kiti kirum tawon leiribani yum madugi akoibada mina dung dung chatpa aduga masa asidagi kanagumba amana karigumba khara sumasum lawthokibagi gum masa ado tayang ta soiba saubing lauba ichokta chokthaba kaya ama taruklibani aduma tarukpagi pakhallingai aduda Bikramlaga haijillakpaduda loinamak thajaraduna lai khurumbiyu haiduna Manjurina lai khurunaba kari kari changadabano haiduna hangli Bikram su lai khurunaba polam jaram punamak hairaba matung Manjuri gi sumang wasi aduda lai khurunaba gi damakta sem sari asumna amaiba Bikramna lai khurunaba sem sakriba asidagidi binandana somba torokpa singado kari su kanaraktrai matamarda binandana hais Manjuri gi imungda kanagumba masanglaga lairase kanano amte yengnukhige khanganidana madugi Bikram habdu soidana wairamgani asumna hairaga binandasu Manjuri gi mayumda laklai haibaga tawbaga Bikramna lai khurmanaba sing mayam ama paikhatuna madubu jaiga tawanaba sem sarga leirambadada binandana oh ngasidi ibani kayam haibage haibadu mangga thamnaraga yengnaba tare kari kanadabada asumna hairaga mahaksu sintek singlang mayam ama khomjallaktuna mahana porakpa laitin khurmanabagi pulam jaram mayam ado theduna thamlaga mai hogatuna mahaksu jaiga tawa horaklai tawriba asida Manjuri di pungangakli bakanda asida imungda lehoriba Manjuri gi machanupa wangthoi su pangkapta kaplakli Manjuri do masidi mawonga mani haiduna imungda chensinkhri aduga machanupa do kappa themli matammarda Bikramna amaiba binandada munna yenglaga lewatilwa kaya soli aduga makut aduna kutum tasallaga swa haidon langthurai aduma torokpada binanda mathabaka to paisallaga sujunduna khangi tanja asida Manjuri su machanupa wangthoido pamlaga mapanda karino makhuna tawriba sibo haiduna chenthuraktuna yengli adumna chenthuraktuna yengba matamda binanda do thajin aduda paisallaga notharaga leirambaduda Manjurina kaidorojano sirabadi phanida haiduna khalli masidagi binandana amu hogulaklaga oh nang haibasi adu khatara phai aigi amu yengjause asumna hairaga ngasaidagi mai thariba mai hogoliba mahaki mainung adudagi ngangsangang iklaba yopi ama mahakna manapada leiramba chaktik cherang khara pairaga lawthorakle yopi aduda paktharaga lewa khara solaga yopi adwa chaitek na kolaga yungkhalaga amuk nungpak amana jeksankhri aduma torokpada Bikram su khangi mana torokadoribado maramaduna mahaksu thorang tawraga leiribani adubu thorang tawraga kanadi chaina kolado chapchana phangbada Bikram to kanna sugatuna khangi adugidi Bikramna fare ajikti aina nangi yopi ase satpi rakese asumna hairaga mahaki thajin aduda mahaki khubana kanna paisalaga karigumba abapu satokli madu satokpada masa ado humangana pi kangna sorma pi holi binandana noklaga haujikti nang sining chitta hingawre do makha tana taroklabari na thwaya do mangadabani chalo aigi mangda mohana lepkanu adum na hairakpada Bikram phamlambadagi haugalakli aduga adu warabadi sei haiduna ngarang chakliba maising maigi maik aduda mahaki makut aduna khubak sanga tingthoktuna khubak aduna maigi karakleba mainillado pulap komsan badona komsali aduga makut ani paisanaraga lewa khara solaga binandada swa haiduna amuk kapsalai matamarda binandado masado maina chaktekpagum saduna farang chongduna khangribani masidagidi makoi ani asum kamnarambadagi phare adu warabadi haiduna makoi ani do hauganaraklei aduga changsenaraktuna taptaba makai phuna khalakli asumna torokpa asida Manjurina khamdonabagi damakti jamna kanna honari aduga mi khanabagi makhol tarakpa aduda karole kai mathang hauganaraktuna karino makoi adina tawriba se haiduna khamdoklari tawriba asida mayamna khangle
Manjurigi lau hingkhol ase pambadagi Bikram amadi Binanda makoi anina munabadagi thadok ase thoklibani haibase mayamna khangle. Masidagi di mayamna makoi anibu yarma thina saikhi. Bikramna hairi aidi Manjurigi lau hingkhol ase pambagi nati mahakpu kanbibani. Binanda haiba asina Manjurigi imungasda laklaga magi mapuroiba layengbada paisa mayam ama lauki amo hai. Mapuroibana kalingai thaba ingkhang changbagi paisa mayam ama lauki amo hai. Namthak tawiraga lighting thajalaga mama machapu sor satuna haranaba honarakpaduda atu kanbirambani haiduna khumi. Binanda so atu mangai Bikram namachin mama macha asibu lighting kaya thajanduna magi oyenaba silli haiduna yamna kanna mayamga mangda law khongduna nganglakpaduda mayamna yare nabani se kanana khangnaba ngaktani. Kariguma Manjuri amadi magi machanupa wangthoina kariguma phattanungda thoklabadi nakhoi anida tainagadabani. Karigumbada nakhoi anina tawriba thabaga sina sana sada hanjanjaduna nakhoina tingkok laikok traba taragadi aikhoi lekai pali kawgunko. Asumna hairakpadagi Bikram amadi Binanda su tumin mayumda hankhre. Bikramna khali Manjurigi wahaudagi mahak chopi kaiba nangle aduna khangani haiduna mayumdumda hankhi. Binanda su adumangai karsulai taba nupi amagi haktakta aikhoi chopai kaiba nangle khangani haiduna mayum lomda hankhi. Nongsu ngamphum taroklabani mayamdo yumda loina ma hanjinnakri. Manjuri do mahakti tawphom khangdana mangolda phamlaga dumak leiri. Yumda hanjandaba leikaigi yumthangnaba nupi kharana karam tawribano haiduna hangi. Manjuri su thokriba singado loina mak wari leiduna khanghalli. Matamaduda mayamna makoi anise afawba amaiba ngaktani. Karigumba hikap tengkap tarokduna nama nachado loisinkiba taragati onthokna khudong thiba taragani. Maramaduna khara seksina layu hairakli. Asumna tawduna numit asidagi Bikram amadi Binanda Manjurigi imungda hikap tengkap tarokpa kaidoba amata tarokhidri tumina chuplukri. Tha animuk haukraba matungni Manjuri do phamungda changsinduna numidang athengbado nongsu thili tai haiduna tumlaga machanupa wangthoibu sumlaga leiringai tanjani. Matamaruda ikhang khangawdana yumgi thongado kanagumba amana hangturpagum yamna tapna hangturakli. Thong hangturakpagi makhol tabaruda Manjuri do swai lawi. Machinda kanano thong hangturoklibudubo aibu thonglulamba daine haiduna kaurui. Adumna kaurubaduda wangthoido tumba yadra mali amu mikap thoroktuna angangdo kappa horakli. Manjurigi machanupa wangthoise yamna piklibani sahi phadribani. Aduna Manjurina hojik lauruba aduda khangduna amuk kaplaklibani. Angangnaga kapsillakpane yumgi thongado hangkiba manba aduda masado ipa phakhatpane. Kairomdi taroklani haibase Manjurina khangjari. Maramaduna mahak tumina leiri angang adusu kappa phananaba haiduna mabuk pithaklaga tumina themi. Aduma leiringai ngasai hangdokkiba thongdo amuk gam lawan lonsinkibagi makhol tari. Matam masida Binandana Bikram amadi Manjuri aduga wangthoi makoi ahumak loisillage haiduna thani ahum changna mahakna semkalakliba laigi puja ase ngasigi numita loisillage haiduna mahakna thorang troklibani. Magi mamangda kambi achouba ama thamli maduda mahakna lai fadibi ahum thamlibani. Aduga mekruk maitan amati migi saru kaya amasu ikoina thamduna lai khurumbada horoklibani. Ahanbada Manjuri ni mahakna sananaba honaraklibase. Asumna Manjurigi masa aduda temba naba haiduna hikap tengkap tawduna Manjurigi masa aduda mahakna nakanda leiriba thang suri masa ado paikhatuna maduda leiwa solaga lai fadibi adugi thajinda thang suri ado chak thinjilai. Asumna thinjilakpaduda somda Manjuri do magi thajik aduda karigumba amana thinjilakpadongna khangna nabadagi sor phunba makai mahak kanna lauri. Aduma laurubaduda machanupa wangthoisu khangduna kaple. Manjuri do khangba ngamdraba chaina aduna kanna lauraga kana leibagi ima ichabu amukta kanbiyo haiduna koilau lauri phamungdagi kumthabasu ngamdre. Laibakna thiribasu nongsu kanna taribani. Matam aduda somdana kamdauri Bikram su
ꯕꯤꯅꯥꯟꯗꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤꯕꯅꯤ꯫ ꯃꯟꯖꯨꯔꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯋꯥꯡꯊꯣꯏꯕꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯕꯤꯔꯒ ꯂꯧ ꯍꯤꯡꯈꯣꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯍꯟꯒꯦ, ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯤꯡ ꯄꯥꯜꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯕꯤꯅꯥꯟꯗꯗꯣ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅꯁꯨ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯊꯠꯂꯒ ꯃꯗꯨꯅ ꯃꯤꯒꯤ ꯃꯑꯣꯡꯗ ꯃꯤꯇꯝ ꯑꯃ ꯁꯦꯝꯂꯒ ꯕꯤꯅꯥꯟꯗꯒꯤ ꯊꯋꯥꯏ ꯍꯥꯞꯆꯜꯂꯒ ꯃꯗꯨꯕꯨ ꯊꯨꯗꯦꯛꯄ ꯌꯥꯡꯈꯥꯏꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯒ ꯕꯤꯀ꯭ꯔꯝꯅ ꯍꯩꯕꯤꯅ ꯁꯥꯔꯤꯕ ꯃꯤꯇꯝ ꯑꯗꯣ ꯃꯗꯨꯗ ꯂꯩꯋꯥ ꯁꯣꯜꯂꯒ ꯍꯩꯕꯤꯅ ꯁꯥꯔꯤꯕ ꯃꯤꯇꯝ ꯑꯗꯣ ꯀꯝꯕꯤ ꯃꯊꯛꯇ ꯉꯧꯕ ꯍꯧꯔꯛꯂꯤ꯫ ꯀꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯣꯠꯁꯕꯤ ꯊꯝꯂꯒ ꯌꯣꯠꯁꯕꯤ ꯑꯗꯣ ꯃꯩ ꯉꯔꯪ ꯉꯔꯪ ꯊꯥꯗꯨꯅ ꯀꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯩꯕꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯣ ꯍꯥꯞꯂꯒ ꯉꯧꯕ ꯍꯧꯔꯛꯄꯗꯨꯗ ꯁꯣꯝꯗ ꯕꯤꯅꯥꯟꯗꯗꯣ ꯆꯥꯛꯂꯦ ꯆꯥꯛꯂꯦ ꯁꯥꯔꯦ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯟꯗꯅ ꯃꯟꯖꯨꯔꯤꯒꯤ ꯃꯊꯛꯇ ꯇꯧꯔꯝꯕ ꯑꯗꯣ ꯇꯣꯛꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯣꯛꯈꯤꯕꯗꯒꯤꯗꯤ ꯃꯟꯖꯨꯔꯤꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯗꯣ ꯑꯉꯥꯡ ꯑꯗꯣ ꯀꯣꯜꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯅꯪꯒꯤꯁꯦ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯃꯥ ꯅꯆꯥ ꯑꯩꯈꯣꯏꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯂꯩꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗ ꯀꯥꯞꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯟꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯂꯥꯏ ꯚꯦꯗꯤꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯀꯠꯂꯒ ꯀꯝꯕꯤ ꯑꯗꯨꯗ ꯁꯤꯡꯒꯪ ꯄꯩꯈꯠꯇꯨꯅ ꯃꯩ ꯊꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯕꯤꯀ꯭ꯔꯝꯁꯨ ꯆꯥꯛꯂꯦ ꯆꯥꯛꯂꯦ ꯁꯥꯔꯦ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯕꯤꯅꯥꯟꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯃꯈꯩ ꯃꯥꯅ ꯀꯥꯞꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯕꯤꯅꯥꯟꯗꯅ ꯀꯥꯞꯂꯛꯄꯅ ꯕꯤꯀ꯭ꯔꯝꯗ ꯄꯥꯟꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯀꯥꯞꯄꯛꯄꯅ ꯑꯃꯨꯛ ꯕꯤꯅꯥꯟꯗꯗ ꯄꯥꯟꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯄꯨꯁꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯕꯤꯅꯥꯟꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯁꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯕꯤꯀ꯭ꯔꯝꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ꯫ ꯕꯤꯅꯥꯟꯗꯅ ꯀꯥꯞꯂꯛꯈꯤꯕ ꯃꯍꯨ ꯃꯌꯥꯏ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯨꯅ ꯅꯥꯔꯤ꯫ ꯕꯤꯅꯥꯟꯗꯁꯨ ꯕꯤꯀ꯭ꯔꯝꯅ ꯀꯥꯞꯂꯛꯈꯤꯕ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯊꯥꯈꯤꯕꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯅꯥꯔꯤ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯅꯤꯗꯣ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯃꯅ ꯑꯃꯗ ꯍꯟꯗꯣꯛꯅꯗ꯭ꯔꯕꯗꯤ ꯑꯃꯠꯇ ꯀꯟꯕ ꯉꯝꯂꯔꯣꯏꯗꯣꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝꯗ ꯀꯥꯞꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯕꯤꯅꯥꯟꯗꯅ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯕꯤꯀ꯭ꯔꯝ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯕꯤꯀ꯭ꯔꯝꯅ ꯀꯥꯞꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯕꯤꯀ꯭ꯔꯝ ꯃꯁꯥꯃꯛꯅ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯕꯤꯅꯥꯟꯗ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯍꯟꯗꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯄꯨꯖꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝꯅ ꯕꯤꯅꯥꯟꯗꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯩꯕꯤꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯂꯒ ꯀꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯉꯧꯔꯒ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯜꯂꯒ ꯃꯗꯨꯕꯨ ꯇꯤꯡꯀꯣꯛꯀꯗꯕꯅꯤ, ꯂꯥꯏꯀꯣꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯕꯤꯅꯥꯟꯗ ꯁꯤꯒꯅꯤ꯫ ꯑꯗꯨꯒ ꯕꯤꯅꯥꯟꯗꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯍꯥꯛꯅ ꯁꯥꯈꯤꯕ ꯂꯥꯏꯙꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯔꯕ ꯃꯇꯨꯡ ꯀꯝꯕꯤ ꯑꯗꯨꯗ ꯊꯝꯂꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏꯍꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝ ꯍꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯁꯥꯗꯣ ꯁꯣꯟꯕ ꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗ ꯃꯟꯖꯨꯔꯤꯒꯤ ꯂꯧ ꯍꯤꯡꯈꯣꯜ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯉꯝꯕ ꯇꯥꯟꯅꯗꯨꯅ ꯀꯥꯞꯅꯕꯗ ꯍꯧꯖꯤꯛꯇꯤ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯤ, ꯁꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯂꯥꯎꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯀꯂꯛꯍꯦ ꯄꯦꯜꯂꯤ ꯍꯥꯏꯅꯔꯕꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯈꯣꯏꯕꯨ ꯀꯟꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯌꯨꯝꯍꯩꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯕꯤꯀ꯭ꯔꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯧꯔꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯍꯩꯕꯅ ꯏꯁ ꯃꯁꯤ ꯊꯋꯥꯏ ꯃꯄꯥꯟ ꯊꯣꯛꯂꯦꯗꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯃꯁꯥ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯅꯠꯇꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯇꯧꯔꯨꯔꯒꯦ ꯍꯥꯏ ꯋꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯋꯥꯅ
ngam da wafam khara phongdorakli madu tabada amaiba yumhaibana is ibungo na khoisu hak na phatmandedana ha natini mapuroi basumna khoina hatokle aduga mama macha du su hatokle lau hingkhul gi damakta aduma tawba hauna bro ha adubu nangi asidi aina ngoluchunba ngamloi mateng adu pangbadi ngamni nangi thawai adu satliba binanda hairiba amai badugi manakta chatlaga thawbado chap manana tawdrabadi yaroi dawri nakhoi nakuna tawkhibadu ka chap manana tawraga laihan tawdrabadi yaroi dawri ne adum na hairakpada bikramna ojana phagadabado amuka tawbiyu aikhoi matungda asigumase amuka tawraroi haiduna bikramda kaptuna haijarakli adum na hairaklabada yumhaibana phare adudi sumdawro bikramdagi ibungo singla adum na hairakpada bikramgi macha nupa haladuna hoi waja ai macha nupa hanni adudi sumdawro binanda hairiba amaiba adugi imung manunga unaraga ahalani si kansi haiba leiragati wari amutang aiga sanasi aikoi punna natrabadi hantak hapta asida makoi animak taimang pan thadokhragani adum na hairakpada bikramgi macha nupa aduna phare binanda hairiba oja maibadugi macha singduga aikoiga punna watanaragi aduga punna lakminaragi aduga ojaga aikoiga punna phaminaraga wari ado sanarasi adum na hairakpada amaiba yumhaibana hoi bungo adum na tawrasi asumna bikramgi macha nupa binandagi imung manung amadi amaiba yumhaiba adu natana lekai adugi ahal laman jauna makhoi mayam phamduna wa tanari khara amana makhoi se mamang thakta su tawrano hairaga amuk tawraga leiramle sigiga sijakhrisanu haidon launarakli adubu lekai adugi thau kaya puduna miyoi kaya gi punsi kalam laba amadi makhoi gi macha masu singnadi makhoi bu kaningli aduna hanta muktanga ngakpirasi karigumba hanta mukka tarok labadi makhoi gi mapunsi ase aikhoi mayam changduna losin khrasi haiduna warep nari amaiba yumhaibana warep ado tarabada phare matungdi makhoi tawudaba su mandre aduga handak makhoi bu aina pharanaba yengbirabasu makhoi gi mapangal asidi lai abukhana sanaraga migi lohingkhon bunmang ngambagi mapangal lakadaba su leitre aduna phare mayamna yabirabani na laihan tawrasi asumna numidang athiengba ama ngaiduna leiri matam asida makhoi gina munge tarumliba imung adugi miyoi ama yaudaba yade haiduna manjuri su makhoi gi lai khurambatu yauri masigi maramdi binandana manjuri gi mathakta laman khumanaba haibadi mathwai sananaba laidida solaga karigumba khara tawkiba aduna manjuri su yaudaba yadre asumna tawduna laikai mayamgi mamang aduda hauji lai khurumbagi thoram pangthoknabagi damakta semba saba horaklei amaiba yumhaibana bikram tawkiba aduga chap manana haibina saba mitam ama kambi mathakka thamle aduga mai thaba horakle aduga binadana tawkiba aduga chap manana lai fadibi saraba matungda lai fadibi ado kambi adugi mathakka thamduna haibadi bikram amadi manjuri gi makoi ani gi thamduna madubu amu mai thaduna lai tayana bugi damakta semba saba pungloi loire matam aduda amaiba yumhaibana manak adada leiriba ahal laman sing aduda hairi haujik lai khurumba sigi pungpham pungcha ado yorakle aina lai khurumlakpa asida ibema manjuri yamna kanna chaina khol phanglakpa yai nangi nasa manungda amaiba binandana thinkhiba thangama haujik su yawruga leiri maramaduna mato sattaba yararoi madu salakko matamda khangamdraba chaina khol khara phangba yai mado khangbiba tare aduga amaiba bikram su adumangai maina chakthekpagi maisa phanglakani aduga binanda su maina chakthekpagi maisa phanglakani maramaduna nakhoi ahum sei chaina khol singasi khangba tabari khangba ngamdabaduna sijaro madudi aina kanba ngamloi adudi lai khurumba si hawuna ba tawrasi adum na hairakpada mayamna hawro haiduna kubahi yengnabagi semba saba pungloi loiri masigi matung amaiba yumhaibana bikramgi kambi ado mai thaba horakle
ꯑꯗꯨꯝꯅ ꯕꯤꯀ꯭ꯔꯝꯒꯤ ꯀꯝꯕꯤ ꯑꯗꯣ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ ꯕꯤꯅꯥꯟꯗ ꯃꯁꯥ ꯑꯗꯣ ꯆꯥꯛꯊꯦꯛꯄ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯕꯤꯅꯥꯟꯗꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯝꯕꯤ ꯑꯗꯣ ꯃꯩ ꯑꯃꯨꯛ ꯊꯥꯒꯠꯂꯛꯂꯤ꯫ ꯀꯝꯕꯤ ꯑꯗꯨꯗ ꯁꯤꯡꯇꯦꯛ ꯁꯤꯡꯂꯥꯡ ꯄꯩꯁꯤꯜꯂꯤꯕꯗꯣ ꯃꯩ ꯊꯥꯒꯠꯂꯛꯄꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯟꯖꯨꯔꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯗꯤ ꯆꯥꯛꯂꯦ ꯆꯥꯛꯂꯦ ꯁꯥꯔꯦ ꯁꯥꯔꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯟꯖꯨꯔꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯟꯖꯤꯜꯂꯛꯑꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯞꯅ ꯁꯠꯂꯤ꯫ ꯈꯔ ꯊꯨꯅ ꯁꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯃꯥꯏꯕꯒꯤ ꯃꯍꯩ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯂꯩꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯟꯖꯨꯔꯤꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯔꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯂꯣꯏꯗꯣꯔꯦ ꯐꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯥꯏꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯤ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯌꯦꯠꯄꯤꯔꯤꯕꯅꯣ? ꯏꯃꯥ ꯏꯆꯥ ꯂꯩꯖꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯕꯅꯣ? ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯍꯥꯠꯇꯣꯛꯈꯤꯕ ꯃꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯈꯣꯏꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯂꯧ ꯍꯤꯡꯈꯣꯜ ꯀꯌꯥꯝ ꯄꯥꯝꯕꯅꯣ? ꯑꯩꯈꯣꯏꯗ ꯍꯥꯠꯇ꯭ꯔꯕꯁꯨ ꯂꯧ ꯍꯤꯡꯈꯣꯜ ꯑꯁꯦ ꯑꯗꯨꯝ ꯂꯧꯖꯍꯧꯔꯣ꯫ ꯏꯃꯥ ꯏꯆꯥꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨꯗ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗꯗ ꯌꯥꯝꯅ ꯁꯥꯎꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯌꯨꯝꯍꯩꯕꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯝꯕꯤ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯩ ꯑꯗꯣ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯔ ꯈꯤꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯃꯗꯨꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯕꯤꯅꯥꯟꯗꯗꯣ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯁꯤꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯤꯅꯥꯟꯗꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯝꯕꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯈꯤꯛꯆꯤꯟꯗꯨꯅ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯂꯥꯏ ꯑꯗꯣ ꯅꯥꯈꯩ ꯁꯦꯡꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯟꯖꯨꯔꯤꯁꯨ ꯀꯟꯅ ꯂꯥꯎꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯟꯖꯨꯔꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯌꯨꯝꯍꯩꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯍꯟ ꯇꯧꯕ ꯂꯣꯏꯔꯦ꯫ ꯇꯧꯒꯦꯕꯨ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯈꯔ ꯂꯩꯔꯤ꯫ ꯃꯁꯤꯗꯤ ꯃꯁꯥ ꯃꯁꯥꯅ ꯂꯣꯏꯁꯤꯟꯖꯒꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯑꯣꯖꯥ ꯃꯗꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ, ꯑꯩꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ, ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯥꯟꯗꯅꯁꯨ ꯋꯥꯍꯩ ꯑꯁꯤꯃꯛ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯍꯩꯕꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯕ ꯌꯥꯗꯦ, ꯑꯗꯨꯒ ꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯗꯦ, ꯎꯏꯁꯟꯕꯤꯔꯣ꯫ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ꯫ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯂꯣꯏꯅꯃꯛ ꯎꯏꯁꯤꯟꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯌꯨꯝꯍꯩꯕꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯣ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯂꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ, ꯍꯥꯏꯕꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟꯗ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗꯅꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ ꯑꯃꯥꯏꯕꯅꯤꯅ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯍꯩꯕꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯅꯔꯤꯕ ꯑꯁꯤꯗ ꯌꯥꯅꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯖꯔꯦ ꯑꯣꯖꯥ, ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕ ꯍꯥꯏꯕꯗꯨꯅꯤ, ꯌꯥꯖꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯍꯩꯕꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯕꯒꯦ, ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗꯅ ꯀꯞꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯨꯝꯍꯩꯕꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗ ꯃꯈꯣꯏ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏ ꯆꯠꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯟꯅꯅ ꯄꯥꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯂꯔꯣꯏ, ꯇꯦꯜꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯥꯏ ꯁꯥꯟꯅꯔꯨꯕꯒꯤ ꯃꯔꯥꯏꯕꯛ ꯗꯁꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯟꯖꯨꯔꯤꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯧꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯃꯅ ꯄꯝꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯨꯝꯍꯩꯕꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯉꯝꯕ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯤ꯫ ꯕꯤꯅꯥꯟꯗꯒꯤ ꯏꯃꯨꯡꯅꯁꯨ ꯀꯠꯂꯤ꯫ ꯑꯗꯨꯒ ꯌꯨꯝꯍꯩꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗ ꯃꯈꯣꯏ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯉꯝꯈꯤꯗ꯭ꯔꯦ, ꯀꯥꯞꯅꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯤꯅꯥꯟꯗꯅ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯗꯣ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫